Assam Rifles para Regiment amasung Kuki National Army B gi Apunba team amana Naga Army da Landarakle Haina Government of the People Republic of Nagalim gi Ministry of Information and Publicity na thadorakpa cherol amana Phongdorakli cherol ase ko tawraduna ukrul times na Phongdorakpa report amana hai thawong asina Kamjong district ta chauna nungnangba pokhale NSCN gi matung ina Kuki sing ase India amasung Myanmar ani gi marakta leiriba international border ase Apunba yaudana lanthok lansing tohali Myanmar gi military junta gi mayokta lan horiba Democratic Alliance Army gi banner makhada KNAB na Myanmar dagi India da ayat apan yaudana khutsu khulai kya posila I hainaso maral sirakli Amaromda Indian Security Force singna KNAB ga manaraga Naga Army amasung Vijaya Alliance ta affiliate tauba Maitei Lalholob Singda Atamdana Landabagi Thabak Chatharakli Kamjongi refugee camp Talairiba Myanmar Macha Singh Naso Central Force Sing Asida Pau Pithok Pisin Taudna Mateng Pangsili Hainaso Maral Sirakli